Houkhiba numit kharanigi matam asida leptana churakhiba nongna maram oiduna ising echao thoktuna Houjik Tekcham Primary School da seidangduna leiriba miwoi marfurom leiriba asigi Chana Thaknaba Potlamsing Shri Paonam Brojen Singh Hon'ble MLA Wangjing Tentha asigi miyeng makhara BJP Wangjing Tentha Mandal na haktengnana chatuna Mateng pangbagi thoram Pangkhre Shri O Mandal President na luchingduna chatkhiba tengbang khongchat asida General Secretary M Campda Secretary S Jayadeva PRO Executive Member H Biren H Ibocho NG Surjit S Dilip U Sanahalbi U Romila Amadi Maru Oiba Miwoi Kaya Susaruk Yaki Tekcham gi Relief Camp asibu yengsiliba All Tekcham United Club Organization gi organizer Shri Soibam Devan na Hangdokhiba da Tekcham gi prajasing na waraba matam kaya da Hon'ble MLA Shri Paonam Brojen Singh na Houkhiba COVID laina na maram oiraga Relief Camp Hangkiba matam kaya da su Houjik thokliba lana sina maram oiraga Hangdokhiba Relief Camp amadi Houjik ising echao asina yum thumjin kiduna leifam leitraba awa ana taraba matam asidasu Hon'ble MLA Brojen Singh na mateng pangbirakpa asibu hainingai leitana thagatpa phongdokhi tengbang khongjat asibu luchinglakiba O na haikibada tengbang thoram asi Hon'ble MLA P Brojen yimiyeng makhada pangthokpa thoram amani handak churakhiba nong asina maram oiduna Wangjing Tentha kendragi mafam kayada ising echao thokli turen torban ningkhaiba kaya yum leifam leitaduna awa ana taraba Relief Camp ta leiriba kaya marum leiri Hon'ble MLA gi mityeng makhada pangba yaba mateng pangduna lakli amadi makhata nasu leptana pangkhigani hainasu phongdokhi loinana Relief Camp ta leiriba angang singdasu acha athaksin yenthokhi Prakiti na piba section hai tare da iri shin chau mako na wani tin thak ken da da ngari shin chau si khudi mayam ga manada ba hai tare khudi yam pangan thok ta ba Wangjing turen ni jaga da bude khoi lai ngak pa khotpa dum ba pa da ba khram men ba khotpa dum taw aduga mapung na lai ba tekcham mam thung dok si lang da ban papa lai ba mayam loina mapung na ten da gi sai khra hai tare masi di khoi na pan thing su ya da ba adagi ngau su pai lai ta ba takna pak tak oina mo khalak pa du ma kiba mam da khoi si yam lai ba kiba du re ona su ma ai ba kiba tanja da Hon'ble MLA ni na panjara ba da Shri Paonam Brojen Singh gi miyeng makhada leiriba magi makhada leiriba khoi gi Tekcham amasung Wangjing gi khongjong gi worker mayam sina tanara kanda ngasi yam da cheng bek tara hawai bek ani alu bek ama smai lo gi chamana chini sing packet adi anga sapot khra hai tai yam da ba siman tikna dana litta leiriba imung tratre ki awa ba ta ba villager Sarang anti muai tare, isuma kata na ising di mok kalak pana mar morga, relief ki machine ge ising yum da ising jang bai tare ko, sumang jang mu na to, yum thum machine ge ni king na sa ta wi, kuma mok ko ma awa na khangi na ga angam ma te ko machine tong na ka na ko machine hin de ba ya de, yum de si awa na na pami na te ba ya de wa kholon de de lap je bani adu ma yam puna mang na ko yam de na mo sing na Sakjari ba khona jari ba khari puni thogot ki wa wa jaga puno mapu khoi shuchin na hona biri ba Tekcham tu ko la ba pun gi ko gi ari kya shin do ko gi BJP Wangjing Tentha Mandal no Hon'ble MLA kam ki tarap tagi ai kabimal khang ba chari lan ni batam digi me third or makhang jali ke makhang Houkhiba adigi loira poga mukso Tekcham da koi relief mu flood relief nge man mo Pangkhre haji Tekcham da kogi awana taba thoktuna yam awana taro me yam simakhin sida relief mo Hangdokhiba tam sida tongan ba mani pugi ayam bana kogi tian da si wang sida tian si jen tawu kana le bi da kuna sumba relief sida le zuma si awana tali sida matin pang do si chu kogi relief la men sigi kogi sigi emilio leiriba sar Paonam Brojen na angamba kogi relief sida matin pang bala sida Ini kena pergi oleh sekolah begitu pun, Tekcham United Club oleh ini bagi di dunia ini kena sangat fokus